अखोई खुंदा कोविड हंतकी सेकेंड वेव सिदा मी अहुम लेतबसे अखोई इमा बोक्सिने अखोई इपन धौ अमने अदो अखोई इयामबसिंग थोपा खुमजम कन हायना माने इहान हान लेतबनी हाइरिबि लेगिदबा इमुंग अहुम सिगी ओइना इमुंग अमममदा लुपा लिसिंग यांखै यांखै जु माना मतेंग तौबिदना यामना चौब मतेंग से खुलसिदा तौबि मसिगिदमक्ता सारबो हानिया थोकजो मखा लेकाय दे लेबो तोंजम सागै दे पोक्तबा सी तोंजम बसंत को वै हांगी अदुबो अखोई इमुंग मनुंग असिदा हंतकी कोविड की सेकेंड वेव असिदा यामना खुदोंग थिबो नंगना आइगी ए इमा बोक्सी लेगिदबसिदा अखोई क्लब की अंगांग हैंगा मयामना चेनबीदना पोलोइनबा मीसी लेतबदगी अखोइन क्वेश्चन चेंद्र थोक्सोमसिदा YDC कौबा ऑर्गेनाइजेशन अमा लई सिदैदा अखोइन हाइजबदगी ऑर्गेनाइजेशन की मीगा अदुगा अखोइगी केंद्र सिगी MLA ओइबिरिबा श्री डॉक्टर थोक्सोम राजेशामगा पुल्लगा अखोइ इमा बोक्सी पोलोइखि अदुगा पोलोइखिबसिदा नतना हाना ममांग थक्ता कोविड का मरी लेनबा अनाबसे अखोइगी युमधोंग खुदिंगी ओइना अखोइगी सागई लेगिद्रिबा चंद्रमणि कौब तोंजम सागई की लेगिद्रिबा चंद्रमणि कौब अहलसिगी सागई नातैसे लोइना इमुंग खुदिंगी मी अमा नत्र अनी से लोइ कोविड से पॉजिटिव ओइबनि अदैदा अखोइगी हाना डिस्ट्रिक्ट हॉस्पिटल थौबालदा पुखत्र लेबसि दैदा चारम थालम खंगदबा युमदगिसु चाक इसिंग थिनबिनबा मी लेतबा सिगी मतमसिदसु सारादे सामसिना मागी ओइना अखोइ हैरोक्ता अखोइ कोविड सेंटर मा हांगतोएरगा माना चा इसिंग युमदगी पोरकदौबगी अवाबदुमसु कोहनबिरे अदुगा लोइनाना सारादे सामना अखोइगी केंद्रसिगी ओइनादि कोविड सेकेंड वेव सिदैदा यामना अचौब मतेंग पांगबिगी मसिगी नमुक्तजु अखोइना खुनसिगी अमदि इमुंगसिगी माइगैदगी सारादे सामबु हाइनिंगाय लेतना थागतचरी अदुगा लोइनाना मागी तुंगी लाकदौबा थबक थौरम खुदिमुक्तजु अखोइ थवाई हक्चांग याउना मतेंग पांगजगनी हाइरिबा अनाबा अयेकपा अवाना ताबसिंगिदमक्ता माना कथोकपसिदा नतना खुनसिदैदा अखोइगी खुनसिबु कोनबिरिबा इपाइबुंग अरोंनिंग थौ असिगी लाइसंग असे हाना ममांग थक्ता पाइबिरंबा एक्स MLA सिंगना सानी हाइबसि ताम अनिरक अहुमरक्सि हाइबिरंबा मतुंगदा माजि सानीदा हाइरगा चिन खक्ता हाइरगा थबक ओइनदि पांगथोकपिरमद्रे अदुबु हंतक हे सारादे सामजिना अहानबा तामसि कारकपा मतमदगिदि माजि काबगा था अनिहुंगी मतुंगदा अखोइगी लाइसंगि सारगा हुजिसे संगारे अखोइना लाइसंगि अखोइगी सिगी लोइर मतुंगदा सारादे सामना संगारिबा लाइसंगिजो अखोइ मियामदा शो तौजरके अदुगा मसिगिदमक्ता हाइरगदि अखोइगी सारादे सामसे अखोइगी केंद्रजिगी हाइरगदि मासि अखोइ लाइपोकनि हाइबा याइ अदुदा नतना खुनसिदा पिखरबा खुन अखोइगी भोटर चौंगा खरे हेनबदा लेबसिदैदा माना तौरिबा थबक थौरमसिगी हाइरबगदि यामना खेतनाखरे अदो खुनसिगिदि मरुओइना अखोइगी सपोर्ट तौबदनी अखोइ खुनसिगी मी पुलप मंगोंदा पीरगसु अतोपमदा पीरगसु काबा ngamगदबो नति अदुबु पिखरबो खुलसिदैदा माना सारसिना थबक तौबिरिबा थाधरिबा मयामसिगी हाइरगदि अखोइसि यामना नुंगाइबा हरावबो पोइ अदुगा हाइरिबा सारना थंबिरिबा कानबसिंगी पनबदा लोइबा नायोय हाइनि मरमदि नुपीजिंगदि फिसाकोन अदगी मेचिन सिना चिंबा अदगी स्कूल न चिंबा जिंगसे अनौबा लोइना साबिदना सारादे सामना अखोइ खुनजिगी दमक्तदि यामना चौ मतेंग पांगी मसिगी दमक्तसु अखोइना सारादे सामजे हाइनिंगाय लेतना थागतचरी अदुगा मागी तुंगी पुंसिदा अखोइना मतेंग चावना अंगंबा मखै होनरगा अमुका हन्ना मासि काहन्नबगी दमक्ता अखोइ सेम साबा लोइजरे अखोइ खुनगी ओइनदि
ꯑꯇꯣꯞ ꯑꯇꯣꯞꯄ ꯂꯝ ꯑꯩꯈꯣꯏ ꯈꯨꯟ ꯊꯪꯅꯕꯁꯤꯡꯁꯤꯗꯁꯨ ꯁꯥꯔꯅ ꯂꯣꯏꯅ ꯂꯤꯗ ꯇꯧꯔꯒ ꯆꯠꯀꯅꯤ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯒꯤ ꯊꯥꯖꯕꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯈꯨꯟꯁꯤ ꯅꯠꯇꯅ ꯏꯃꯨꯡ ꯃꯅꯨꯡꯁꯤꯗꯩꯗ ꯑꯋꯥꯕ ꯇꯥꯔꯕ ꯑꯩꯈꯣꯏꯒꯤ ꯏꯃꯥꯕꯣꯛꯁꯤꯒꯤ ꯑꯋꯥ ꯑꯅꯥ ꯇꯥꯕꯗ ꯃꯇꯦꯡ ꯄꯥꯡꯕꯤ ꯃꯥꯅ ꯃꯥꯒꯤ ꯄꯣꯀꯦꯠꯇꯒꯤ ꯂꯨꯄꯥ 50,000 ꯃꯇꯦꯡ ꯄꯥꯡꯕꯤꯈꯤ ꯑꯩꯈꯣꯏ ꯈꯨꯟꯗ ꯀꯣꯚꯤꯗꯅ ꯃꯤ 3 ꯂꯩꯇꯦ ꯑꯩꯈꯣꯏ ꯈꯨꯟꯗ ꯀꯣꯚꯤꯗ ꯍꯟꯗꯛꯀꯤ ꯁꯦꯀꯦꯟ ꯋꯦꯕꯁꯤꯗ ꯃꯤ 3 ꯂꯩꯇꯕꯁꯦ ꯑꯩꯈꯣꯏꯒꯤ ꯏꯃꯥꯕꯣꯛꯁꯤꯅꯦ ꯑꯩꯈꯣꯏ ꯏꯄꯟꯙꯧ ꯑꯃꯅꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯏꯌꯥꯝꯕꯁꯤꯡ ꯊꯣꯛꯄ ꯈꯨꯃꯖꯝ ꯀꯟꯍꯥꯏꯅ ꯑꯃ ꯃꯥꯅ ꯏꯍꯥꯟ ꯍꯥꯟꯅ ꯂꯩꯇꯕꯅꯤ ꯍꯥꯏꯔꯤꯕ ꯂꯩꯈꯤꯗꯕ ꯏꯃꯨꯡ 3ꯁꯤꯒꯤ ꯑꯣꯏꯅ ꯏꯃꯨꯡ ꯑꯃꯃꯝꯗ ꯂꯨꯄꯥ 50,000 ꯃꯥꯅ ꯃꯇꯦꯡ ꯇꯧꯕꯤꯗꯨꯅ ꯌꯥꯝꯅ ꯑꯆꯧꯕ ꯃꯇꯦꯡꯁꯦ ꯈꯨꯜꯁꯤꯗ ꯇꯧꯕꯤ ꯃꯁꯤꯒꯤꯗꯃꯛꯇ ꯁꯥꯔꯕꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯃꯁꯤꯒꯤ ꯍꯥꯏꯔꯨꯔꯒꯗꯤ ꯃꯃꯥꯡꯊꯛꯇ ꯄꯥꯟꯕꯤꯔꯝꯕ ꯑꯩꯈꯣꯏꯒꯤ ꯃꯤꯡ ꯑꯣꯏꯅ ꯄꯟꯖꯔꯕꯗ ꯁ꯭ꯔꯤ ꯃꯣꯏꯔꯥꯡꯊꯦꯝ ꯑꯣꯀꯦꯟꯗ꯭ꯔꯣꯅ ꯀꯥꯔꯤꯉꯩꯒꯤ ꯃꯇꯝ ꯃꯥꯁꯤ ꯇꯥꯝ 4-5 ꯀꯥꯔꯦ ꯍꯥꯏꯔꯤꯕ ꯃꯥꯅ ꯇꯥꯝ 2 ꯑꯩꯈꯣꯏꯅ ꯚꯣꯠ ꯊꯥꯗꯕꯗꯗꯤ ꯇꯥꯝ 3ꯂꯛꯅꯤ ꯇꯥꯝ 3ꯂꯛꯁꯤ ꯇꯥꯝ 2ꯔꯛꯁꯤ ꯃꯥꯅ ꯀꯥꯕꯅꯤ ꯑꯗꯨ ꯇꯥꯝ 2ꯔꯛ ꯀꯥꯕꯁꯤꯗꯩꯗ ꯇꯧꯔꯝꯕ ꯊꯕꯛꯀ ꯑꯩꯈꯣꯏꯒꯤ ꯇꯥꯝ ꯑꯃꯨꯛꯈꯛꯇꯪ ꯀꯥꯕ ꯁꯥꯔ ꯗꯦꯁꯥꯝꯅ ꯇꯧꯔꯛꯄ ꯊꯕꯛꯀꯗꯤ ꯌꯥꯝ ꯊꯤꯅ ꯑꯩꯈꯣꯏꯒꯤ ꯈꯦꯠꯅꯔꯦ ꯑꯗꯨ ꯍꯥꯟꯅ ꯃꯃꯥꯡꯊꯛꯇꯗꯤ ꯑꯩꯈꯣꯏꯒꯤ ꯁꯣꯔꯣꯛ ꯀꯣꯏꯂꯥ ꯊꯥꯕꯤꯌꯨ ꯍꯥꯏꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯇꯧꯒꯅꯤ ꯍꯥꯏꯔꯒ ꯃꯥꯒꯤ ꯅꯦꯒ꯭ꯂꯦꯛ ꯆꯥꯕꯗꯧꯅ ꯇꯧꯔꯅꯤꯗꯤ ꯆꯤꯟꯗꯤ ꯐꯖꯔꯝꯕ ꯑꯗꯨꯒ ꯊꯕꯛ ꯑꯣꯏꯅꯗꯤ ꯇꯧꯗꯕ ꯑꯗꯨꯗꯒꯤ ꯃꯌꯥꯝꯅ ꯃꯥꯁꯤ ꯂꯥꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯈꯨꯜꯂꯛꯀꯤ ꯏꯃꯥ ꯏꯕꯦꯟ ꯃꯩꯔꯥ ꯄꯥꯏꯕꯤꯅꯐꯥꯎꯗ ꯅꯨꯡ ꯊꯥꯔꯝꯃꯒ ꯀꯣꯏꯂꯥ ꯊꯥꯕꯤꯗꯕꯗꯒꯤ ꯅꯨꯡꯁꯤ ꯃꯥꯒꯤ ꯒꯥꯔꯤꯗ ꯄꯣꯂꯥꯡ ꯇꯧꯔꯒ ꯍꯥꯞꯀꯠꯄ ꯌꯥꯎꯈ꯭ꯔꯦ ꯃꯗꯨꯐꯥꯎꯗ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏꯒꯤ ꯋꯥꯊꯣꯛ ꯂꯥꯟꯊꯣꯛ ꯊꯣꯛꯑꯕ ꯃꯇꯨꯡꯗ ꯀꯣꯏꯂꯥꯗꯤ ꯊꯥꯕꯤꯈꯤ ꯊꯥꯔꯤꯕ ꯀꯣꯏꯂꯥꯁꯦ ꯑꯩꯈꯣꯏꯒꯤ ꯒꯥꯔꯤ 2 ꯊꯩꯅꯕ ꯆꯟꯗ꯭ꯔꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯒꯥꯔꯤ ꯅꯣꯡꯖꯨ ꯅꯨꯡꯁꯥꯗ ꯑꯩꯈꯣꯏꯒꯤ ꯅꯣꯡ ꯍꯦꯛ ꯆꯨꯔꯛꯄ ꯃꯇꯝꯗ ꯃꯤꯁꯤ ꯂꯩꯈꯣꯝ ꯂꯩꯅꯥꯡꯗ ꯆꯠꯄꯗꯤ ꯅꯨꯡꯉꯥꯏꯇꯕꯅꯤꯅ ꯒꯥꯔꯤ ꯑꯃ ꯂꯥꯛꯄꯗ ꯂꯩꯈꯣꯝ ꯀꯥꯞꯁꯜꯂꯝꯕ ꯑꯗꯩ ꯒꯥꯔꯤ 2 ꯊꯩꯅꯕ ꯆꯟꯗ꯭ꯔꯕꯅꯤ나 ꯑꯩꯈꯣꯏꯒꯤ ꯂꯩꯈꯣꯝꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯂꯝꯕꯤꯁꯤ ꯄꯤꯛꯅ ꯂꯩꯔꯕꯅꯤꯅ ꯑꯗꯨꯒ ꯂꯝꯕꯤ ꯄꯥꯛꯊꯣꯛꯑꯦꯗꯤ ꯍꯥꯏꯔꯒ ꯀꯣꯏꯂꯥꯗꯗꯤ ꯑꯩꯈꯣꯏ ꯐꯨꯠ 10 ꯐꯥꯗꯕꯤꯗ ꯊꯥꯏ ꯑꯗꯨꯅ ꯐꯨꯠ 10 ꯐꯥꯗꯕ ꯀꯣꯏꯂꯥꯁꯤꯗ ꯒꯥꯔꯤ 2 ꯊꯩꯅꯕ ꯆꯟꯗ꯭ꯔꯕꯅꯤꯅ ꯒꯥꯔꯤ ꯑꯃꯗꯤ ꯂꯩꯈꯣꯝꯗ ꯇꯥꯏ ꯑꯗꯨꯅ ꯃꯁꯤꯅ ꯑꯋꯥꯕ ꯅꯣꯡꯖꯨ ꯊꯥꯒꯤ ꯃꯇꯝꯗꯗꯤ ꯑꯋꯥꯕ ꯃꯥꯌꯣꯛꯅꯩ ꯑꯗꯨꯒ ꯃꯁꯤꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯒꯤ ꯃꯇꯨꯡꯗ ꯀꯥꯔꯛꯄꯗ ꯍꯟꯗꯛꯀꯤ ꯑꯔꯣꯏꯕ ꯂꯥꯛꯀꯗꯧꯔꯤꯕ ꯍꯟꯗꯛꯀꯤ ꯖꯦꯅꯔꯦꯜ ꯏꯂꯦꯛꯁꯟꯁꯤꯗꯩꯗ ꯀꯔꯤꯒꯨꯝꯕ ꯁꯥꯔꯅ ꯃꯥꯏ ꯄꯥꯛꯄꯤꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯁꯥꯔꯅ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯂꯝꯕꯤꯁꯦ ꯌꯥꯝꯗ꯭ꯔꯕꯗ ꯐꯨꯠ 35 ꯐꯥꯎꯗꯤ ꯄꯥꯛꯍꯟꯅꯤꯡꯉꯤ ꯃꯁꯤꯐꯥꯎꯗꯤ ꯄꯥꯛꯅꯅꯕ ꯍꯣꯠꯅꯕꯤꯌꯨ ꯍꯥꯏꯕꯁꯤ ꯑꯩ ꯁꯥꯔꯒꯤ ꯃꯐꯝꯗ ꯑꯄꯤꯜ ꯇꯧꯖꯔꯤ ꯑꯗꯨꯒ ꯃꯁꯤ ꯍꯥꯏꯔꯒ ꯑꯩ ꯂꯦꯞꯆꯔꯒꯦ ꯃꯁꯤꯒꯤ ꯍꯥꯏꯔꯨꯔꯒꯗꯤ ꯃꯃꯥꯡꯊꯛꯇ ꯄꯥꯟꯕꯤꯔꯝꯕ ꯑꯩꯈꯣꯏꯒꯤ ꯃꯤꯡ ꯑꯣꯏꯅ ꯄꯟꯖꯔꯕꯗ ꯁ꯭ꯔꯤ ꯃꯣꯏꯔꯥꯡꯊꯦꯝ ꯑꯣꯀꯦꯟꯗ꯭ꯔꯣꯅ ꯀꯥꯔꯤꯉꯩꯒꯤ ꯃꯇꯝ ꯃꯥꯁꯤ ꯇꯥꯝ 4-5 ꯀꯥꯔꯦ ꯍꯥꯏꯔꯤꯕ ꯃꯥꯅ ꯇꯥꯝ 2 ꯑꯩꯈꯣꯏꯅ ꯚꯣꯠ ꯊꯥꯗꯕꯗꯗꯤ ꯇꯥꯝ 3ꯂꯛꯅꯤ ꯇꯥꯝ 3ꯂꯛꯁꯤ ꯇꯥꯝ 2ꯔꯛꯁꯤ ꯃꯥꯅ ꯀꯥꯕꯅꯤ ꯑꯗꯨ ꯇꯥꯝ 2ꯔꯛ ꯀꯥꯕꯁꯤꯗꯩꯗ ꯇꯧꯔꯝꯕ ꯊꯕꯛꯀ ꯑꯩꯈꯣꯏꯒꯤ ꯇꯥꯝ ꯑꯃꯨꯛꯈꯛꯇꯪ ꯀꯥꯕ ꯁꯥꯔ ꯗꯦꯁꯥꯝꯅ ꯇꯧꯔꯛꯄ ꯊꯕꯛꯀꯗꯤ ꯌꯥꯝ ꯊꯤꯅ ꯑꯩꯈꯣꯏꯒꯤ ꯈꯦꯠꯅꯔꯦ